Congress ne palingai da Manipur ki ching tamani ki marak divide and rule policy sanaduna state asiki chawkhat lamjel thintha lamani haina BJP ki National Vice President Shivraj Singh Chauhan na chairam lei Luching mesin bapam BJP ki MLA Singh irang na state assembly mi pam matam chana ko bangam dre haina miyam ngang riba se aran bani haina MLA Dr. Y Radhi Shyam na phongdorakli Minister T.A. Syam Kumar Mahaki matak tharak ke disqualification case ka tapina na Manipur Legislative Assembly ke Speaker Tribunal thangal ke application tribunal na ya kidre Oza tara taruk lagi da bigmanung da oza taruk khak na mahiroi chamatara mangalari tambi du na leiram le awat oza sing athu bada happy wa du na yangang pokpi dele bat sing tam high school gi oza amadi mahiroi sing na wakan mi pam chathakre Bigli Manipur masa mona thaza ki upam yan that pati thamoi song na kapagi video social media da viral oikre forest department official sing lak na gupi masa du pung thaugat laduna u chara kaya thamin na kre Namasung cycle thoguna malem gile bak tari takoi na chalu goda bachai kunma thoi ka ngai ribi jingtham zingo bi ki concert minister Karam Syam na kangla gi nong chuk thang basana thong dagi lam tha kre Ma'am kurum jari adom yang bit impact news ni hauze pungja sabab gi maru pau sing miyam da pijari ngasi Imphal da pung khara gi wena thongla ki Bharatiya Janata Party gi National Vice President oiriba BJP gi National Membership in Charge Shivraj Singh Chauhan na Congress Party bu chaiba yaba chairam khrei mak na BJP gi membership drive ki thorom da saruk yana na Imphal thungla bada Manipur gi Chief Minister N Biren yaw na mak ki Cabinet Minister Singh na Imphal Airport ta mak putaram na oki Amade Imphal Airport ki Sri Sri Govindaji Temple chatuna lai kuram ki loina kangla gi Rose Garden da changduna lai char kaya amasu tharam ki tungda BJP Manipur Pradesh na sinduna Manipur State Film Development Society MSFDS ki auditorium da pangthokiba BJP gi membership drive program adu da saruk ya ki thorom adu mari lena na mak na paumi singa phongdor kibada Center amasung state asida Congress lengak leading ay matamda Manipur gi ching amasung tammani gi marakta divide and rule policy sanaduna state asigi chawkhat lamjenda thinthahan ki loinana center gi scheme sing mafama sida ningthina implement tawkhidabada natana corruption gi chang yamna wanglam mi hana Congress matam gi lengak ta chaiba yaba chairam ki adubu BJP na luching balengak ama state asida lakpadagi ngasidi chingi district pumna makta Chief Minister N Biren na luching balengak asina cabinet meeting famduna laiva ki oiba decision kaya lawre Bannam sung blockade hanthabata natana corruption gi changshu hanthahan ba ngamle haina lengak asibu thagat pa phongdok lamki कांग्रेस के राज में केवल करप्शन था यहाँ मणिपुर का कोई डेवलपमेंट नहीं हुआ और सेंट्रल से भी जो पैसा आता था वो करप्शन की बलि चढ़ जाता था लेकिन आज मुझे कहते हुए खुशी है कि शॉर्ट टर्म में ही छोटे कार्यकाल में ही भारतीय जनता पार्टी ने केंद्र सरकार के मोदी जी के सहयोग से आशीर्वाद से मणिपुर को तेज गति से आगे बढ़ाने का काम किया है इसलिए मुख्यमंत्री जी ने कैबिनेट की मीटिंग्स हिली एरियाज में भी की है कांग्रेस के जमाने में चीफ मिनिस्टर से लोग मिल नहीं सकते थे इजीली अप्रोचेबल चीफ मिनिस्टर और उनकी पूरी टीम जो जनता से संवाद करती है बातचीत करती है मुझे बताते हुए खुशी है कि अब टैप वाटर देने के लिए विलेजेज में भी 3600 करोड़ की योजना केंद्र सरकार के साथ मिलके यहाँ के लिए बनाई जा रही है करप्शन को कर्टेल किया है और मणिपुर का तेज गति से विकास हो रहा है कांग्रेस के जमाने में बंद और ब्लॉक लगातार चलते रहते Amaramda membership drive ki thawram adu sarugya ki Chief Minister in Biren hai miyamna lenga ngasida thamli bathaje basi mangdan ba hona ba tangai fade BJP ki thawmi sing asu BJP na luching balenga kasida thamli ba miyam gi thaja ba mangdan ba hona gadabane masida MLA sing asu mateng pangsin gadabane hana phongdoki loinana BJP ki membership drive asina state asigi mioi lakh amaga makai BJP da ming chan ba pandam thamli hana su makha tarakhi भारत की मपान लेब स्टेट पृथ्वी की अतई अखोई मणिपुर की मीसिंग ताब मफम खंग बाय करे अदुकी मति अखोई वे एप्रिशिएट तब अदुना अखोई गवर्नेंस द पुलिंग संगसे प्रजा द नुशिन सबके साथ सबके विकास सबके विश्वास खुशी अखोई द लेबा अखोई की लास्ट 2 years and 4 months द लेबा अखोई द लेबा प्रजा की थाजब से
masih amok mangker ba aku yang mana lo semua lo na bona ba it will take time paksu phangoroi ba aduna sigi lai ju ji thaja ba se mang na ba koi continuing ekoi gi effort se lep lai tina praja gi thabak ta tawba praja gi thabak ko dorogadi vote bi doi se Lucing mesin berpamba BJP ki MLA singgi irang na State Assembly mi fam matam chana ko ngamdre hena miam ngang na riba se aran bane BJP ki MLA khudimak Assembly mi fam soidan yaugani hena di Delhi da lucing mesin na bakem tawdun lai ruba team da yaw riba Hyanglam constituency ki MLA Dr. Y Radesh amna fongdo rakli wafam ase Kakching district ki lamai dong da pangthok pa ngasi dagi hoduna Hyanglam kendra gi tongan mafam sing da pangthok da ba u thaba gi thoram amada paumi sing na hangba wahangi paukhum oina fongdor ki bani MLA Dr. Y Radesh amna makhata na hakibada constitution gi matung ina assembly mi fam ba haiba se mamang da fam khiba mi fam adu dagi parga tha taruk faw gi manung da fam ga da bani haiba niyom leiri maram masina athu matam da fam ga dur state assembly mi fam masida nahan makai Delhi da kem tawdun lairuba BJP ki MLA tara mari mak soidan yaugani miyam na MLA tara mari gi yawasina lebak ki saukhat thorang thabak thintha hal hariba si yumpham yaudabane MLA singasina tawriba se Manipur da afaba lenga kama purak na ba hotna bani phongdoki loina na ngasi dagi hoduna pangthok liba u thabu gi thorama se Hyanglam kendra gi tongan club singa puna khusam na duna u pambili sing manga hen thagadabane ngasi ahan mo oina lamaidong maning awang lekai lamaidong maning makha lekai lamaidong bazar amadi taret khulda pangthok pani hana maak na makha taraki Assembly session lama phamba haibasi mamang na phambe assembly session dogina mathang phamdor be assembly session ase yamdaba tha taruk ki manung phamgadabani ikon ko phanggiba assembly session adudagi parga September gi tang ani ahum phau manung da koi assembly session amu kogadabani ekoi matam lairi suksoi soidan assembly session kaurgani cabinet phamna ba ekoi pau laire cabinet decision lawraga numit amal soidan lepa kanda assembly session soidan haurgani masida ekoi assembly session phamba sida ekoi Manipur da awon ba phajaba governance amba purakna bo hona dun lairiba BJP ki MLA tara mari mak suksoi soidana assembly Minister Thanozum Sam Kuman ma ki mathakta tharaki ba disqualification case sing adu yaning de habi yauna case sing ase kakhat piu haina Manipur Legislative Assembly ki Speaker Tribunal da thangal ki application tribunal na ya kidrei tribunal osina Minister Sam Kumar da Maku Minister Manipur Legislative Assembly ki membership oibadagi lawtho haina tharaki case sing asida ma ki oiba aroiba wafam tha asigi tang tara taret faw gi manung da ayiba chero lo na pichilang na ba Speaker Y Khem Sana yathang pi krei ngasi Speaker Tribunal gi mamang da Congress ki MLA tarama thoina Minister Sam Kumar bu anti defection law gi matung ina assembly gi member oibadagi lawtho haina tharaki ba case ta minister na yaning da phongdor gi matang da nakal anima ki ukil sing yauna khanaki Tribunal gi yathangi matung ina minister na pirakiba ayibo warol aduda case sing asi members of Manipur Legislative Assembly disqualification on ground of defection rules 1986 the piriba provision ga chana de duna case pum mak kakthar pi haina tribunal da prayer toraki case thangal ki ba singi ukil sing asugumba paukum asi tribunal na sathari ba case ki thabak thinta hanan bane loina na athu matam da hearing sathabi haina prayer tauki nakal animaki wafam sing tarabu matung da Speaker Tribunal na Minister Sam Kumar na tharakhiba application ase matik sade haiduna kaktat ki banei Minister Sam Kumar yauna BJP da songlakhiba MLA taret ki matakta tharakhiba case sing asigi mapung oiba hearing sing assembly session loiraba matung da chatharagani hairi State Cabinet ki ngase pham ki bami pham da school fagalan mission ki makha da tha sigi lakli batang tareta state sigi school kunmanga bu model school oina hangdok pada ayaba pi khrei Chief Minister Secretariat Chief Minister Nongthum Birana chair lokduna pangthok ki bami pham da tha sigi tang kuntaruk tagi assembly session ho ba na su yana ki lenga ki tongan bu pham puri bu minister tarama tho yauna pham ki bami pham da assembly na pass tok ki ba the Manipur private school registration and regulation rule 2019 gi rule same na ba coaching center tuition center ki control and regulation rules sat na ba wavga gi school ama school fagalan mission da yaw ki da ba du su yawon na ba ya ba pi ki Cabinet ki mifam na Manipur State AIDS Control Society ki contract thabak lobagi athing ma thamlamba adu su center na sama da chama sel puthokani hairak padagi lawthokrei
Manipur lenga ki Education Department ki Director T.S. Kiran Kumar na July 15 da thopa order amana Zirighat High School da nauna posting karba English subject ki graduate teacher Laiprakpam Tony ase laklib August 8 fawgi manung thabak mafam da join tawdrabadi Mahiroi Loop Desam KSA M Sugi Ziribam District branch singna khongjang sangshilagani haina loop ahum masigi apun machero lamana khangalakli Yangang Pukpida Leba Singtam High School gi awat poza sing athu matam da hapiu haiba demand tawduna school asigi mahiro isingna wakat mifam chathakre school asigi mahiro yamadi oza singna saruk yaduna pangthokiba wakat mifam madu saruk yakiba class 10 tamliba mahiro yamana phongdorok pada class 6 tagi 10 faw leba school asida permanent oza mari yamadi utilize oza ahumna takpi tambibi gi thabak matam kaya dagi tawduna lakli adubo utilize tawba maths ki oza amasu matam khara laklamnaga lakhidre hauzik Oza taruk khak asina school asigi mahiroi chamatara mangabu takpi tamibi ki thabak tawba asina maram oirga subject kharadi sahi tangkhai suraklaba fawba hawba ngamdana leiri school asigi oina hauzik tangai fadana science ki oza ani arts ki oza ani amade computer ki oza ama loinana hindi ki oza ama darkar oire oza ki awat pa leiba sina maram oirga lower class ki oza singna class 9 amade 10 ki mahiroi singbu takpi tambiri school asigi oza wat pa ki khudong chada ba sina maram oirga ngasi fawba school asigi parikya amata pangthokpa ngamdana leiri phiba masida Hauzik Lady Balenga Committee Concern Minister na Pukning Changbidun School Sigi Mahiro Singi Kalaga Walib Oza Sing Atu the Tabidun number Taurang Paikat Piu Haina Mahiro Yesina Apple Torkli. Oza the Murong within a school na jam ware do not really never sing the Nushibiduna was out Tabiro. Jahiro there was the example to Murong within us among Jesus Changana Gadi was also the Vanina science what lay from science for maths Zale Maze Changna Lakte Ta Musure Malak Lazu Changna Tovide classroom Mong Dana Tode juniors in the Angang sing in a higher science Hindi maths kum Krawale no 8 9 10 GD maths kumba science duga home science kum what Jahi ani this was last year Nakalam Ramda Chingtam High School Headmaster R.K. Sanamasagi Matungina Manipur Government Employee List ki Matungina School Sigi Oza Sanction Post Asi Tarataruk Lefam Thokpane Kumza listing ani Mapantara School Sida Oza Kunmat Hoilerame Masigi Matung Kumza listing in Tarahumdo the School Sigi Oina regular Madi utilized post Oza Tarataruk Lerambadu Oza Kredi Matamkara School Sida Laklaga Lakidre School Sigi Pion Amadi Saukidargi Post Amam Yaurag Oza Taruki Awat Pelairi Masigi Matakta School asigi infrastructure gi award pa kaya mas lairi school asigi khudong cha da bising asigi matang da education aids ki director da ai bachi role pidun khangan ki ba laikre makha tana reminder ama education minister education aids ki director amade local MLA da pidun na thaurang lairi athu matam da school asigi oza gi award pa singa se utilized natraga transfer posting oigera pibiduna school asigi salai ba yana ba mari lena ba singa hona bi haina mahak na apple torakhi Singam School Oza Tarek Kak Lay, Taris Manusita, Homamadi, July's neighbor. Silay Oza Marisina, Kunjant over the Timbati Kungam Sadre. Olena Sabuda later, no matter with school gi, purchasing decks, bench, and Kabudergi, Pasam Kubensin chair, Mang Batikota, so sometimes to ever. Will gi out by the Panisarki Matanga, decks, bench, later no with Hogi Singam High School gi, Hogi Board Center, Tabanam with decks, bench, later with Atopa School the game, the Ozazing Widena, Yamwana, Haiba, Borki Prekamit, function, one of the Tumbati. Chadab Jam Tenge, will give side the Haitarico, Atopa, Azazing contact Oroga, coaching center ram the Tamna Kotana, Alboke, Yaman School of Honadana, Haiba, Satising, was a little more with Kimati, Wana, Karani, Shart of the Tongue was a man. Yari Poktaleba Singtam Foundation for Innovative Education Haiba Schoolashina, Asanba Lam Asab Lamgi Pata Shishin Aduna Kosem recognition Lauram Libase, Numitara ni Fabuk Manung the Maryland Authority in action Laudra the Kongjanga Shangshilagani Hana, KS in a section what Tamlakli, Hiramasing Matanga, Kuyatung the Labour Kangli Park Students Association, KSA Opista, Pangtoki Pomi Singer Unabamada, Lubasigi Secretary General, Saram Hemzit Nahai, Singtam Foundation for Innovative Education High School Asigi Authority na School ama recognition to the Matok Taba Chanakanglon Tugaiduna Asaba Pata Sijinakre Habigi Wapa Masi KS and Mamang the Marilena sing the Kangan Kre
Chief Minister, Education Minister amadi Kosim gi mari lena bisingna School Authority gi matak action laukhatna na bakayara khanna memorandum pishin karbas ngasi phawba thabak to ontok tre thawong asina pale balenga ase huran singbu kankatpa lenga amani haiba adu mayek sengna takle maramasina ngasi dagi numit tarani phawbu manungda KSA na talibu demand sing ase thabak to ontok trabade makal makha kya gi khongjang sing changsil lagne habo afam thamlaki Lengak amadi kongchina hojik phawbada sasinaba pata sijinaduna reconnection robliba asibu saugalibra amadi lengak asisu school business tawbada amadi marisingbu lalampur oina keno schooling khapadi yawrabra haibasi KSU gi oiba akhoi gi hangum thokpa wahang amani ana semjeba akhoi gi regulation du ngakpa ngamjadabna mong orekanda masana morally pham thadokadamni haibase kangli pak sing apin thamjiri Standard Robert Higher Secondary School ki mahiroi nupi masama laikidabgi achumba langla langjin puthok piyo amadei school asigi mahi tamba fangdana leidaba mahiroi sing mahi tamba fangan biyo haiduna wakan mifam chathakrai wakan mifam adu school asigi students union sinduna school asigi geta pam kibane hiram asigi matang da school asigi students union gi art and culture secretary Ronald Mashnam na hai pale belenga gasna laikidrabi mahiroi asigi achumba langla langjin puthok pada matam kuina lauduna leiba si yamna pende thawong asina Manipur police amani Manipur lengaka Mairo singa thazaba ngamdre lenga ki asugumba thausadaba mataw asina school asigi mahiroi lising ka age punsi mangba yabagi phibam da leire maram asina misi asigi achumba langla langjin athuba matam da puthok pidura mahi tam phangdriba mahiroi sing mahi tam phangan biyo haina appeal torakli July ki tang tarni panda yamna thamoi sopo thodo amada chiningai oba mawong da lekidabasi akoi student union gi amadi isama ki maikai desu yamna haksina lobatan landatana akoi maikai digi nungai taba phongtok sari loina na imung asigi awaba desu akoi na saru yazari engak sina yamna atuba matamda langalan je asi puthok piduna jase sibu yam thuna puthok piu amadi akoi gi school asida thingliba thingba kaya asisu lengak sina sumba langalan je yam dan thuna puthok piragadi akoi gi komthok pirakani haibigi achoba thajaba ma akoi mairi khunai digi Standard Robert Parents and Guardian Association na Standard Robert Higher Secondary School ki mahiroi nupi masama laikidabitagi school thinglaktuna mahiroi sing mahitam fangdribasi lenga na karigumba masinbiduna mahiroi sing mahitam fangalu pongdorakli Manipur Press Club ta paum singa unaba mata association asigi secretary wariba Anwar Hussein na nupi masa ama laikidabasi thamoi song na nungaite school asida mahiroi lising mari rom mahitam libane masigi mathakta class 10 thagda mahiroi kya masu board exam thana nabigidama kan honaribane school ka da basina maram oraga makhoi gi masa singna mahitam fangdabagi awaba mayok na rehana fongdoraki athu matamda lengang na school asida mahitam haunar na thaurang paikat piu hana Anwar na makata na paujelakli 20 days school hang da bada lengak na tumina lesson biwa masi ju ko yam na tangai phadana yam lumna lohoningi any maral laiba kesiga mari leinaba relation khuding makta khoi matiang pangjagani tawbuda bu school sigi lengak na solution ma puthok piraga angang lek tamba phangan biwa chhatra chhatri ebisi future ni moi gi apobagi khalaningi atopa mari kem leinade case whatever bi mastela ko khuding mak loina akoi kop tawjagani tawbudabu angangi future gi lek tambaga school gasta mari leinhan bidaba Misi asigi achumba langla lagjin puthok na JAC am dilebak me anu changchilak ko khongjang khuding makta singja maitu lilong United Clubs Organization sluko na saruk yagani haina serol bada lupasina phongdorakli lonan school ase hauzik hangda bra moraga school ase da tamne mahiro kya gi tungi punsi mangba yabagi phibam am dalairiba sida Manipur lenga kamadi education department miyang sambiduna mahiro sing mahi tam phangan na khongthang ama lokhat pin na basu cherol ase maka tarakli Misi asibu yaning da fongdok tunang asi wangkai kaitel asang bidalaiba narol sintha kanglup ki community hall da wakan mipam chathakrai wakan mipam adu wangkai kaitel asang bi nupi marupam ade narol sintha kanglup ani na khusam ndu pangthok ki bane wakan mipam adu da wangkai high school ki mahiro kya su saruk ya ki wakan mipam adu ki sarukam oina misi asigi asum langla langjin athu matam da puto o maraleba sing chairak piu haiba kholau kya su lauki Maoist Communist Party Manipur Standard Robert Higher Secondary School ase ing listing ani kundagi matam chupagi oina athingba thamlagani hana fongdorokli lona thingkraba lalu basina thadorok cherol amada school asigi laikhidrabi nupi macha adugi achuma wail ama puthong namagi damak maram chaba khudam changdam sing laigadabane khudam changdam sing adudi school authority post mortem toriba doctor thigaliba police amadi lenga ki
nachungda thawong kaya asina loina mangan khrabra natraga lautun mangan na ba hona rabra haibasi chingnai school sikda makatana English ngani taramapana sigi oina tamthage haragade mairu singi ahlaman singna apunba miphamam pangthok tun ware pam lobiyo English ngani kundagi school se matam chupagi athingba thambada education free zone ohan biyo haina tengtharak pa yaroi haina su cherol se makatarakli Mayai kabani samasung masina kunai isida pirakliba chaitheng amadi nupi angangda sathariba crime gi chaitheng haibe hiramasida nomagi oiba khananainaba miphamama pangthokre Thauramadu Manipur Commission for Women Namasung All Manipur Women Social Reformation and Development Samas Nupi Samas anina khusamnaduna Lampel da laiba lubasig office ta pangthokibanai ngasigi thauramadu da Manipur State Commission for Women gi chairperson Binota Nupi Samas ki president Ima Rani All Manipur Chingmi Tami apun balup ki president Soibam Ongbi Momon Laima amasung Nongpok Lengak apun Nupi Imphal East ki president Y Memana Sarugyaki Mayai kabani samasung masina kunai isida pirakliba chaitheng amadi nupi angangna chathariba crime gi chaitheng haiba hiramasida expert singa wangang bana thauramadu gi mapungoi ba saktam oiki ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯗ ꯑꯩꯈꯣꯏ ꯍꯟꯗꯛꯇꯁꯨ ꯁꯅꯥ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ ꯀꯌꯥ ꯏꯖꯠ ꯃꯥꯡꯍꯟꯕꯗꯒꯤ ꯁꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯤꯁꯥꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕ Patlau maning sing the sari badolai thabi various project men right canal gi ising downstream da lakpo gi mota upstream da sen khalak padam yam na angak po oinare bridge asi leibana lawfam sing da ising gi waningai oide khalam khundrak pam assembly constituency gi lawmi sing pn da bana kham thengnare hana khundrak pam kendra development committee kdcc gi wangang loi en design na fongdorokli paumi singa Punna Palogi Kenel Yang Chilubada Dijenna Kundrakpam Assembly Constituency gi Khul Sing Maruina Yumnam Kuno Tangkam Harauro Sambai Singku Amadi Waiton Faubugi Lobuk Sing da Ising Pibagi Piner Naba Sales Sang Taurang Torki Kenel Asigi Wahan Tokari no Habit Toidon Haman Toklaroi downstream da Ising Pangan bagi mahuta khul asigi laser bi ising sing beres asida amuk hana ta khibagi phibam da lairiba asida marilena ba singna ahen ba mi changan ninge asoi ba sing asi laitana na ba ningthina sem sab luaraga sanga bina na ba miyamna tangna khiba laikrabasu hatu na sab loidana sanga khiba nga sigi phibam asi oirakpane ising fangdabagi awab lairiba asida kenela asida gi ising na lawfam kangani habagi wakhlol mafam adomgi lawmi sing da laitre athubu matamda makhal ama hekta ki pamba isijina duna lamdam adomgi lawfam singbu kanmada mari lena bising na mateng pangbiyo hana magna fongdoroki Menai kenen chali basi sinam junam kuno sambai chingku adagi kunrakpam aduga waiton tagadab sida ayamba maru mayam amadi ekhoi sukchem sem lebak sudon thondri lebak sungtok tok deba jaga su yauri aduga semiba turel ma kongbu turel lalaga sakadaba thongdu ju uji sagak tadana kaidana ising pubu yabagi lambi leitre asida sunatana ate ate mayam ama leiriba ahoba kedosi ekhoi hujiki matam sida hujiki panbiri balengana athuma tumdri lakpiduni yengbi action biraga masigi kairiba toiriba yadriba mayam se semjan biraga dolai thabi berez ki badu men right kenen da laiba praja singda phangan biu haibasi ekoi media gi thongda asi haije Loktak pata lona yadab mongda battery amadi atopa pambai sing season adu nga pharma mioi ahum Bishnupur district police na faduna logi oiba thabak paikat pa hokre logi wangmada nga pharma gi police na fagat khro mioi sing adu di thinungai mayai lekai ward number 8 gi irom ingoba sai nifuni thoi ward number 6 gi laisram tomba amasung thinungai mayai mamang lekai gi laisram gandhi sai kunipan nei Bishnupur Police ki ASP ki conference hall paumi singa unabam da ASP Hobson sapam na akanaba pau ama fangbada additional ASP law and order ki na luching ba kangbu amana loktak pata thibu humba ki thabak adu chathaki thiba humba du da mioi singa se teningoi mamangi loktak khongban da battery season adu nga pharambada gi fabani fongdoraki ASP na makha tana phongdokladuna lamdam asida miram dagi Pairakpa usek makal kaya masing nong manomagi hantarakpa loinana part asigi ecosystem kai tharakpa ki maruiba maramama oiriba numidangda LED light sijinadu nga fariba sisu hapta amagi manungda lep kadabani hana section wa thamlakli hidak thadadana nga phaba punba si tobiganu LED thandana nungdangda nga phabagi pambai sinaribasi athu matamda loktak part ki amusung nongma suraga tanjaraga nga pharga chajariba mi singsi gi khanbiraga
masing waran pambai si nabi ganu athu matam da LED sing asi laptop yu akoi na mathang police department na mathang gi hapta da gi di hariba LED sing asi loina laptop na ba sem sa ba uwa yantatpadagi mausai khal kai tharakpana maram oiraga ai nga samsung nongju nungsagi sang nairaktabadagi malemas leriba ngasigi mirolasna global warming is saitheng mayoknari asigmatanja sida class 5 khaktamak tamliba mairoi nupi masa amana makna u thabagi kanab karino khangdriba matamda thajakiba u pambi ani yantatkibagi mathwai nuaitana kap laubagi video ama social media da viral oinare u yantatpagi thaudoga si kakching district ki manung changba hianglam makha laikai da ngasi u mapan makhairom tabada thokibane video da kap laubagi viral oriba angang ase laikai yesidagi ilangbam prem kumaram sung ilangbam ongbi saya ani gi masanupi ahal valentina chai tarane thaudoga si matang da impact news na phamu pawda ngasi ayug Hianglam Zila Parishan Sindu Nupi Masasigi Yumgi Mamang Tangbada Chieliba Maramba Maril Turel Tiang Magi Tabak Tauki Turel Tiang Magi Tabak Asida Haribu Turel Mapana Piglib Angangasina class 1 Karing Metamda Takiba Gulmo Ramsung Nim Pambi Ani Excavator Sijinadun Yantalamki Matamada Angangasidi School Satkibun Maram Orga Tengna kide magna school halakpada magna thaja kibu u pambi ani edo yanthat lambadagi thamoisong kap kibane amaromda magna kapagi video social media da viral orekpagi forest department official sing laktuna angang asibu themlaba tungda anobu u charaka thahan kre yonena thaudogasigi pau tabadagi kakching district ki SP yengkhom Victoria Masasu laktuna angang asiga unakhibagalonena u chara sing thaminakhi Forest Department wildlife na chingibana aibu nusibiduna aigi yumda laktuna moina uja bibibagidamagta aina mokoibu thagachari masidagi hauna prithivida laiba mi khudibana uja u ama yanbada uja kun thaba Pungning thogan ngai weba warine learner matang soida break amakhak laujage break ki matungda Senapati district ki manung chana paumai phurumna khundaba fuwa khuman kulda nat ki chanabi tamna sitharap ki matangda report amade Manipur amasung malami tongan ba I pausing puduna lakchage impact news po miging taduna lebiyo break ki matungda mayambo amon taram nokchari learner bulletins makhata pausing miyam na pijari Saukhatpagi khongjel amadi miramgi kallaba chanabigi safuna aikhogi ipa ipu singna chanaramba culture sing nat sing namtharakli masinamara morga hauze hinglib alaman singna ipa ipugi chanabi singa se mutkhigadra haina mipainari hiramasigi matangda paudamama Fuba Kuman, Imphal dagi kilometer chama kuntra rom chatlaga, Senapati district ki manung chana laiba, Paumai Phurupna khundaba, Khullamani. Khullasida punna yungkok chamangagi matakta khundari. Chahi amagi manungda kum amagi lau hunba madilingba loiba matamna pangthokpa kumai ama oiriba Launa Festival haiba sina Furubasigi khwaidagi chawba kumai amani haina launari. Mamangaida ipa ipu singna kumai asi numit 12 chupna pangthoknarami. Sayen namadi ngana chingba thongduna punna chamin thangminaba khulgi mioi nupi nupa kayana isai sakba isai fangnaba asina chingba kaya asina kumai asigi machat oiduna lakli Kumai asigi sarukam oina manak nakpa umangdagi fajaba u ama yanduna madubu ninthina sem saduna matonda una thetuna amadi wana tingkhang saduna oksa matum thetlaga khunyaida yungkhatli
thawong asina khul asigi phattaba madi awa ana sing ngamnamak puduna chatki haibagi thajanabi lei haina khul asigi khunja ahallamana phongoraki yungkhatliba u ase chahi amadi lauthokpa tawhidi haina su mahakna makha tarakli Quite consider Natana, I quite Poma have a say, Tainagi Ipa Ipugi, Maya Mong say, Wana Mahangadre, Hujikan Naha roll coin shoe, Ipa Ipu Koigi, Mong say, Gumi Esingumase, Richard Dodadi, Yadre Hana, Hujiji Ahal Koina, Nahal Koida, Dambiduna, Dobiduna, lady. Kulasigi kulakpa di mai thaina fongdorakpada launa kumayase ipa ipu singna laukyo haibadi July thada pangthoknarami kumai manungda lai khurmana chingba chatnabigi laison tinchon galoina pangthokadaba thabak thoram kaya ama pangthoknari last year da pokhiba angang sibo nupa khoibo lotoju haibisidi kung ahang singna blessing piba Nupa Tokre, Habisi, Blessing Pivaga, Yang Hapa, second day the day, Zuju, Habisi, like Kuruba, Habatare, Tar for the Habisi, Ama Nomagi, Adu Mingle, Adu Angang Nupi, Iche Koibo, Sha, Pichava, Kung Atopada, Chakarju, Tahanglaga, Adushu Tara E. Mamangayda numit 12 chupna pangthoknar makumay ase haujikti sitharakpagi mami ama oina numit 3 ni khaktamak pangthoknare hanagi chanabi amadi natki oiba thoram khara tangai fadana yaujarabasu haujikti volleyball football no chingba anobo makalgi masana kayasu kumay asigi sarukama oina pangthoknarakli Aikoi hauji khangse ipai ipugi system de phajang chaktre batare 12 days se sakhakpa yang hakpa ade nga asiguba tawbisidi you habisidi hauji khangdi tokre Christian village wai on kre orashu aikoi kungsidi tokpa yade si thadorede pomai original pomda original adege phamai original habisidi history se mangdre aduna chauna tawning betigi government line da su upai lerede chawkhangna na ba khara matang pio haina haininge furup natraga community amagi saktam madu furup adugi chatnabi amadi culture na masak takli furup adugi saktam madu hingano thamga harabadi thainigi ipai puna thambiramba chatnabi amadi culture adu hauji hagolakliba mirolna hingano thambasini impact news na si sarmaga loina promjari ba sakphong ruben phuba kuman Lakliba August 13 Patriots Day numit asi Justice Committee on Anglo-Manipuri War 1891 Martyrs Freedom Fighters of Kangleipang Sinduna sahi khudingi pangthopugum sahi asigi oina su thauramasi Manipur Press Club ta pangthokadori Hiramasigi matang da lampel pataleba kum lupi office ta paumi singa unaba mada Justice Committee ki chairman Haigruzam Ibotombi Kumana fongdorak pada Justice Committee ni sindura pangthokadruba Patriots Day asida Anglo-Manipuri War da Manipur ki damakta thawai thakiba masak khangauba amade khangauda athauba khudimak ningsingduna makhoi gi mafam da laisu katun ikai khumnaba utkane numel sida maraibak pu nungsijaba mipum khudimak na saruk yabiu haina apil torakhi Manipur government su khoi program ki mamangda sahib minada pangthok badu makhoi mapungena Manipur government pangthok pi basi khoi athoba Anglo Manipur land da legidaba heng to khalki manga ki manungda mapungena thangan general amasung bi taken de khaktam tawi adubu khoi justice committee na de hojiki Patriots Day asida Anglo Manipur wada legidaba masak khangba amasung khangdaba lami puram adugi mafamda asugum makhoi gi mafamda haikal lekat tamjabagi adugumba Zenims APSRA committee ki oiba mifam mangasi pangthoki bagaloina warep ka laukhre haina Zenims ki associate professor senior resident associate professor committee ki chero leman hairi warep singa du ki manung committee asina talib demand sing lengangna thajab pirakpada ki cheese bog strike loishinduna August mari dagi mau sagum thabak sathabagaloina lengangna pi ki thajaba thama ki manung thabak oina pangthok trabadi makhata na khongjing sanchin bai warep sing yauri haina chero lesina makhata rakli Manipur da yan hanbo ina pangthokpa ek varat
Shrestha Bharat haina mingthon ba nipuni thoirak suba National Cultural Festival kam camp loishin bagi thorom ngasi pangthok rei numit tare ni chumna Zen Manipur Dance Academy de chatharki National Cultural Festival kam camp ase Center for Cultural Resources and Training New Delhi na Zen Manipur Dance Academy da pangthok ki bani ngasi loishin bagi numit aduda camp ase da sarugya ki Manipur gi mahiro sing artist sing amadi oza sing da certificate sing yenthoki pangthok ki festival kam camp aduda lecture demonstration program kya traditional artist sing na utki. The culture is very important part of our society, our education, for our national development. In fact, Manipur has got a very good cultural resources, but these cultural resources remain ignored since we have not been able to record it and to document it properly so that we can exhibit to the people. And at the same time, we have not been able, the people of this place also has not been able to get the idea of the other, the cultural history, culture of different groups of people. New Delhi gi Pragati Maidanda taramanga suba agro food and organic plus biotech India Expo 2019 ngasi mai pang alusion kray expo shida mission organic value chain development for Northeast region scheme gi makhada Manipur Organic Mission Agency Moma gi organic Manipur gi brand product organic chahau u morog yangang sing ki hom na chingba pothokya mai pang na utki loina mapalam gi bear sing na brand organic Manipur gi pothokya sibu punna lining bagi apa masing ulam ki hadi panmayai taramanga suba agro food and organic plus biotech India Expo 2019 ase haukib August amada Goa gi Dr. Shama Prasad Mukherjee Indoor Stadium da haudoki bani. National Seminar on INA and Northeast India haiba theme da numit nini chupna chathagadaba seminar ma Moirangi INA Hall da Art and Culture Minister L. Jayantakumar haudokrai. National Seminar ase Indian National Army and Provisional Government of Pre-United India linkat kibagi chahi humputra manga surakpa palan thorom ga mari lenana Maulana Abul Kalam Azad Institute of Asian Studies Kolkata na sinduna pangtokpani. Thauramadu the Minister L. Jayantakumar hai Manipur ki maruoiba museum singi manungda Moirangi INA museum masisu amane lamdam ase masak museum asina taklibane museum complex ase athu matamda sengot sagat nabagi thabak paikat lagani haina su thajabu fongdoki ngasigi thauramadu da Moirangi MLAP Sarachandra Institute asigi chairman Surjit K. Zoshi amadi art and culture ki maruoiba mioi kya su sarugya ki. Ramkrishna Mission Babupurana Indian Tobacco Company gi Sentang Makhada Ningthokong Kaitel Phambi Ima Lupka Khusamnaduna Bishnupur District Ningthokong Leiba Lairabagi Pankai Makhada Leiba Imung Manungi Mioi Chahumda Tengbangi Polam Sing Yanthokray Loinana Ramkrishna Mission na New India Assurance Company gi Sentang Makhada Lairabagi Pankai Makhada Leiba Imung Manungi Mahiroi Class 1 dagina 6 Paubugi Angang Chamasum Mangadasu Larik Tambada Changba Polam Kya Khusinaki Ningthokong Mamang Lekai LP School the Pangtok ki Bathoram Maduda Bishnupur District Police ki SP Hobson Sapam Susarugya ki. Ima Iraimana Thawan gi Nini Pan Bat Numita Thawai Taiviren Iram Cham Mangaram Cham Sembiduna Taibungda Laija Ishing Puthor Kiba Mafam Nihariba Bishnupur District ki Ngang Karakpa Lampakta Thawai Itam Thauni Thoram Pangthokray Lining amadi inat yokatpa apun malem kanglay pang nasin na pangthok liba Thauni Thoram aduda thanga gi MLT Robindro yauna inat yokatpa apun malem kanglay pa ki luching masingaloy na mapugi makada lamdamas butangdu laitano na Thauni ki Thauni Thoram adu marilena na zago ise kya masu pangthoki. Chief Minister ki Haksel ki Tengbang CMIST amadi Ayushman Bharat matang no magi oba awareness program amangasi Nagamapal Soram Lerekta leba social worker Kwangkham Bikram gi mayum da pangthok rei
थौरम अदुदा हक्सेल की कार्ड सिंगसु बेनिफिशियरी सिंग द येंथोकी लोइनना CMIST की कोऑर्डिनेटर TH सरद अमदी इचेल क्लब की प्रेसिडेंट राजेंद्र न चिंग मियो क्यासु सरुयाखी लोन थिंख्रबा KCP मिलिटरी जॉइंट कमिटी सेम की बचाई मंगा सुरकपदा लुब असिना लमदमसिद लेरिबा ओल एज होम अमदी ऑर्फान होम सिंगदा फिरोल येंथोकपग लोइनना चाकलेन पिजखरे हैरी Sinam Bijoy Memorial Award Distribution Ceremony Ziribam Higher Secondary School JHSH की ऑडिटोरियम द पांगथोखरे लैखिद्रब सिनाम बिजोय की मचानुपा ए सुंदरलाल अमदी जिरिबाम हायर सेकेंडरी स्कूल अनि नसिदुन पांगथोखिबा थौरमदुदा हनक पांगथोखिबा कोसिम लौबा क्लास 12 की एग्जामिनेशन दा जिरिबाम हायर सेकेंडरी स्कूल की आर्ट्स स्ट्रीम दा अहानबा अनिसुबा अमदी अहुमसुबा तारखरबा माइरो सिंगदा सेल की मना लुपा लिसिंग तरा मंगा अमदी लिसिंग अहुम गलोइनना सर्टिफिकेट सिंग खुशिना की हरी Yairipoki Hydroipokpida Mark Wang Pong Mahiro Sing Okpagalona effect of drug abuse and hepatitis B and C haba hiramda wakal tahan mugi thorum pangthokre thorumadu Hydroipokpi Eastern Star Union IGSU na sinduna Yaripok Hydroipokpi community hall the pangthoki bane thorumadu da Wangkem gi MLA ke Megachandrana luchingduna vosem amadi kosem na loba examination sing the Mark Wang na fangba NEET exam mai paklo Mahiro sing the kudol pot tamduna pungning thawat ki Mahiro opoki thorum aduga iroina na pangthoki ba effect of drug abuse and hepatitis B and C gi maramda wakal tahan ba aduda resource person kya na wangang ki Manipur Motors Sports Club MMSC Adventures na sinduna Auto Expo 2019 Sangaitel leba Sangaitel Park ta pangthok lagan hari MMSC Adventures na sinduna ngasi Nagamapa Lamabam lekai de leba Sangai Hotel da pangthok ki pau gi mifama ma da MMSC Adventures ki President KB Pangamam na hai hariba Auto Expo 2019 na si chaliba thas da asigi lakador betang mapandagi hoduna tang tara humdoi fabu numit manga ni chun pangthokani expo si da punna brand tara taruki vehicle amasung motorcycle sing fanghangani expo si hadi vehicle sing amasung motorcycle sing asi yonba kakinate status the tourism amasung adventure sports yokhatner naba madi saukhatlanner naba pandam na pangthokpane expo si gi manungda tourism amasung adventure sports kamari lenaba so kayasu utkani fongtoraki tourism की मपान की एवेंचर पामजब मैम लाप खुद चाब ऑथोराइज कंपनी रजिस्टार तब बॉडी टूरिज्म चाखोनब हेल्प तौनगदबू तौजबने अखोई पानदमदी गाड़ी योबू खत की नतेब अखोई स्पोर्ट्स टूरिज्म से अखोई चानब जगह से अखोना ट्रेक नुक सेम याब जगह अखोई मदुदा अखोई चिंग नुक लेब जगह फ्यूचर की प्लान एवेंचर की स्पोर्ट्स की बाइकर टैलेंट मैम से हन तब प्लान सिजबने हाइतारे हौजिक सानबगी पाउदा साइकिल थौदुना मालेम गी लेबाक तरेता कोइना चलुगदब चाही कुनमा थोइ खक्त ngairiba khongjom sapam mayai lekaidagi singtham jihingobi gi khongchat ngasi CFNP Minister Karam Syamna Kangla Laifamlen gi nongchup thangba sanathongdagi lamthakre Manipur के युमथंग नब म्यांमार लाओस थाईलैंड वियतनाम कंबोडिया मलेशिया अमसुंग सिंगापुर तमना चटकदरुब मा के साइकिल थौबुगी खोंगचर असिगी मांगोइनना नुमित तरा तरुकनी स्टेट असिगी चिंग अमसुंग तंपा के मफम सिंग दे चटकदौरी मसिगी मतुंग म्यांमार दगी सिंगापुर फाव साइकिल थौदुना नुपीदा मिहोत मिनै चथब लेपननबा एगिस पॉलिसी की खुथांगदा इंडिया अमसुंग मणिपुर के अतोपा साउथ ईस्ट एशिया की लेबाक संग अफब मरी थमननबा मालेमदा अमतंगारब लमदम सिगी ख्वारमन इमा कैथेल मसक खंगननबा मदे लमदम सिगी नाद चन लॉन्चर खंगननबा पाउजेल पीगनी हरी लोइनना मा के साइकिल थौबगी खोंगचर से इम्फाल दगी हौरगा सिंगापुर यौरब तुंगदा मणिपुर हलकपदा नुमित चानीगा कुन्नी चंगनी हरी खोंगचर से लमथाबगा मरी लेनना मिनिस्टर करम श्याम नहाई जिंगोबिना मपांग अमत यावदना इम्फाल दगी सिंगापुर फावबा पाउजेल कया पुदुना साइकिल थौगनी हाइबसि पुंगनिंग थौगतनिंगाय अमने लमदमसि मालेमदम सक खंगननबा माकना चटकदुरबे खोंगचरसि मियामनसु सौगतफम थोई हाना फोंदोकलदुना खोंगचरसिदा मतेंग ओइननबा माकी माइकैदगी लुपा लिसिंग यांखै सेनफमसु खुसिनखि
ꯁꯨꯝꯕ ꯌꯥꯝꯅ ꯇꯣꯞ ꯁꯛꯇꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯇꯨꯡꯒꯤ ꯍꯦꯟꯅ ꯐꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯍꯥꯔꯣꯜꯁꯤꯡ ꯊꯣꯛꯂꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥ around 20 days ꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯥꯎꯟꯁꯤꯡ ꯆꯤꯡꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯤ ꯃꯥ ꯆꯠꯂꯝꯒꯗꯣꯔꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯒꯤ ꯕ꯭ꯂꯦꯁꯤꯡꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯏꯅꯥꯎꯅ ꯃꯥꯏ ꯄꯥꯛꯇꯅ ꯈꯣꯡꯆꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯀꯪꯂꯥ ꯄꯨꯕ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯃꯥꯏ ꯄꯥꯛꯅ ꯃꯪꯒꯣꯟ ꯄꯤꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ 2015ꯗ ꯃꯈꯣꯡ ꯇꯦꯛꯑꯒ ꯂꯩꯈꯤꯕ ꯃꯇꯝꯗ ꯃꯃꯥꯁꯦ ꯐꯃꯨꯡꯗ ꯊꯥ 8ꯃꯨꯛ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯕꯥꯗꯤ ꯇꯧꯕ ꯉꯝꯖꯔꯒ ꯃꯃꯥꯅ ꯊꯥꯒꯤ ꯃꯟꯂꯤ ꯄꯦꯔꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯈꯤꯗꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯥꯂꯦꯝꯁꯤꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯦꯕ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯍꯥꯟꯕꯁꯦ ꯍꯧꯖꯔꯛ Yaskul Kendra Kankut Ani Suboinam Charlie Singh Memorial Chahi Yankayamadi Humpu Matak Likam Knockout Kendra Wise Kang Tournament Ki Semi Final Chankray Lamdamasiki Lahauda Ningsing Amdra Matamdagi Hona Sanadun Laklab Kang Masana Asibu Yokatuna Tamnan Wiki Pandam Amada Social Worker Oinam Roman Namaki Apuk Pagi Mingda Katsaba Kang Tournament Sida Kankutra Humduna Group Mariton Kaidokuna Lik Match Singda Akan Balamba Taunaki ngasi singjamai chinga mathak taleba singjamai kangkut ki kangsang da sana ki tournament sig ani suba quarter final gi match da yaskul kendra kangkut na khundrakmam kendra kangkut pu taramanga taramari da maiti pi ki singjamai kangkut na sinduna chatharak liba kang tournament sig hayeng sana ga da tournament sig ahum suba quarter final match da oinam kendra kangkut amadi sagolban kendra kangkut anina lamba tauna ga dori Asia ki ahanba madi malem ki ahum suba football tournament ma oiriba Durand Cup ki sama kunmapan suba football tournament West Bengal na yumbu oiduna pangthok pa hokre West Bengal ki tongan stadium manga da sanaga da tournament sida ISL da ki team manga I League da ki team taruk Armed Force da ki team mari amadi second division league da ki team mama yauna punna team tara taruna group mari thok na khaidok tuna league match singda akan malamba taunaragani Thasi kunmari fawu chatagada football tournament sigi group A gi ahanba league match Kolkata gi Vivekananda Yuva Bharati Stadium na sana kiba match adu da Mohan Bagan gi sanaroi Somorona match adu gi ani amadi kunmari sub minute sing the san kiba Panjal ani aduna Mohammedan Sporting Club Panjal ani sino da mai tiba piki Thasi gi manga da sanagada ba ani suba league tana Atletico di Kolkata amadi Indian Navy ani na lamba taunaragani Kunmari Suba Sub Junior amadi Junior galona na kunmanga Suba Senior IAKO National Kickboxing Championship Thasi kunmanga dagi kunmapan forward Telangana State ki Hyderabad ki Lal Bahadur Shastri Indoor Stadium da pangthok lagani hari Championship asida Kickboxing Association of Manipur ki chahi taret ki mapan forward leiba Tiny Tots Boys ki sanaroi ani chahi tarad ki tarani thoi forward leiba Sub Junior Boys amadi Girls ki sanaroi ahum sahi tara humdoi ki taramanga forward leiba Sub Junior Boys amadi manga amadi sahi taranipan dagi nifu fabuda leba senior men's ki sanaroi ani na saruk yabagalona na Manipur team asigi team manager oina Vovi amadi khabana oibagalona na ki budana team coach oiragani hana Kickboxing Association of Manipur gi joint secretary in thokpachiro lamada khanglakli Pasoi Assembly Constituency manung channel leba tera sapam lerik leba kanglai bodybuilder gym ngasisu sanaro kya da akan ba training piri masamo fana leba afab khunai ma sengot pagi pandamda 1999 ye February tarukta lamdam asigi laihauda safong lakiba gym asidagi ngasi fawud district state national Asia amadi international gi thakta sanaroi kaya manamathum phangduna lakli Hauzik gym asida sanaroi kaya na tungda lakada bodybuilding masana gi championship kaya da saruk yana na akan training chathari nisa gi ipakta laisudun leiriba lamdam asigi naha oirba mioi kaya bu nisa gi ipakta gi lapthok anduna masamo fab sanaroi amamam oina na ba hotnabada sokthab naidra gym asigi proprietor kam chief coach S Joy Chandra nga sisu naharul kya bu takpi tambi bi thabak thorom sing leptana chathari KB gym si yam langaling matamda aina hangjarpase masidigi sai kuntram ki roundabout adaida matamda maroina number 4 na akoidagi sahi khara hanba adagi akoigi longa akoigi makha mayamjida paktakna na sha mayam sadana mi se mayam siba akoi imang da makta da uba aigi wakhalon sida
जिम अमा हांगा अइना अंगम थाकता अइना खंगना चाना मिमानसिंग पुल्लगा जिमसिदा अममदंग पुछलगा सुम सही तरी निपान से अइना फ्री ऑफ कॉस्ट पैसा अमत लौदना सानलकपनी सेंथोक्ति वाटपा अदुगा बॉडी बिल्डिंग मसाना साना जनिंगबा इरमदमसिगी इंखललि मनाहासिंग सिदिसदा केवी जिमना एडमिशन खक लौरगा मखोयदा पामजरिबा मसाना अदुदा नेशनल एंड इंटरनेशनल थाकता सेमदा जिम की सानरोय पासोई पार्ट 4 की एल मनोज इंदिरा देवी की मचानुपा लाइटोंजम ऋषिकांतना जिम की सानरोय हेक फाउद तोान तोान चैंपियनशिप क्या सरुक यादना मना मथुम क्या लौब लोनना 2017 साउथ कोरिया पांथोखिबा मिस्टर एशिया मंगोलिया पांथोखिबा मिस्टर वर्ल्ड चैंपियनशिप अनी 75 प्लस कैटेगरी गोल्ड मेडल लोनना चाही नेपाल पांथोखिबा साउथ एशिया बॉडी बिल्डिंग चैंपियनशिप गोल्ड मेडल लौब सानरोय चली चाही सेप्टेम्बर चाइना मंगोलिया पांथोकदब मिस्टर एशिया नवेंबर थादा साउथ कोरिया पांथोकदब मिस्टर वर्ल्ड 85 प्लस कैटेगरी सरुक यानब हौजिक केबीबी जिम अकन ट्रेनिंग चथरी ममांग इंटरनेशनल नेशनल मेडल क्या लौब गमजग्रे सरकार की मैकेदी कईगुब जॉब ऑफर खंगे कईगुब खुदचाब फंगतबना हजी मांग कॉम्पिटिशन अनी चबद फाइनेंशियल प्रॉब्लम अचौब होरे हाजनिंगी लेबाक पीपा अखोई इंटरनेशनल बुक की लेवल योरगदी कईगुब सरकार मैकेदी कईगुब खुदचाब खरदी पीहनिंगे है जॉब यम चाव नत्रगु जॉब खंगे पीबीरगदी अखोई हजिक लेब प्लेयर से हजिक होनरीसी सरुक चाम चाम हेन होनक ngमगनी है थमोई थाजे लोरन मतंग स्वेद बुलेटिन से टेंशन जदरंगी मांगवेन हेडलाइंस मोन पिजरी कांग्रेस न पालेगे मणिपुर की चिंग तमनी मरक्त डिवाइड एंड रूल पॉलिसी सानदुन स्टेटस की चौखट लमजेलदा थिंथलमनी हैना बीजेपी की नेशनल वाइस प्रेसिडेंट शिवराज सिंह चौहान चैरम ले लुचिंग बचिन पाम बीजेपी की एमएलए सिंह इरांगना स्टेटस की असेंबली मिफम मतम चाना कौब ngamdre हैना मियाम nganगदरिबा सि आरान बनी हैना एमएलए डॉक्टर राधेश्याम ने फोंदोरकली मिनिस्टर टीएस श्याम कुमार की मथक थारक्ब डिस्क्वालिफिकेशन केस कक्थपिन मणिपुर लेजिस्लेटिव असेंबली की स्पीकर्स ट्रिब्यूनल थांगरखिब एप्लीकेशन ट्रिब्यूनल याखिद्रे ओजा तरा तरुक लेगदबी मनुंग ओजा तरुक खंगना माहिरोय चामा तरा मंगा लारिक तंबीदुन लेरमले अवार्ड ओजा सिंह अथुबदा हापियो हादुना यांगंग पोक्पिद लेब चिंगतम हाई स्कूल की ओजा अमदे माहिरोय सिंह वीकली बनिपी मचा मन थाजखिब उपामी यांथपदगी थमोय सोन कपगी वीडियो सोशल मीडिया दा वायरल ओइख्रे फॉरेस्ट डिपार्टमेंट की ऑफिशियल सिंह लाकन नुपी मचा दु पुंग थौगतुना उ चारके थामिनख्रे साइकिल थौदुना मालेम की लेबाक तरेत कोइना चलुगदब चाही कुनमाथोय खत ngairब चिंगांगबम चिंगथाम जी इंगोबी की खोंचत मिनिस्टर कराम श्याम कंगलागी नोंचुक थंग सनथोंगदगी लमथाख्रे